Injome marangam khoi lana tanglaba lamlaki sa useksing lalol itikidamag puthok pusin tawre haiba akangna pau ama fangbadagi Mizoram Police Amadi Assam Rifles ki apunba Security Force na Mioi Anidagi malimda Lupa Lakh homfuga nipanga Lising nemfurom oigadaba tanglaba lamlaki sa useksing punna nemfuga mapal lalol itik tawnaba purambadagi chamfai drusitaki Phagatpa Ngamle Hairi Kosem na lauba higher secondary examination da position holder kaya leptena puthokna laklaba brilliant school da chahi asidagi pre nursery to class 10 fawbagi class hogdok charagani 2024 gi anoba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadawriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsin birau brilliant school malom tulihal makha contact number 9612171646